ꯑꯗꯨꯒ ꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯔꯒꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯏꯁꯦ ꯖꯨꯂꯥꯏ 2ꯗꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ 2024ꯒꯤ ꯖꯨꯂꯥꯏ 2ꯗꯒꯤꯅꯦ ꯑꯗꯣ ꯑꯩꯁꯦ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯦꯕ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯦ ꯁꯤ ꯃꯔꯛꯁꯤꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯇꯣꯏꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄ ꯀꯩꯁꯨ ꯉꯝꯈꯤꯗꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯆꯍꯤꯗꯨꯗꯤ ꯐꯥꯔꯕꯅꯤꯅ ꯑꯗꯨꯝ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯝ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯍꯧꯖꯤꯛ 800ꯀ ꯁꯝꯊꯤꯡ ꯂꯩꯕꯅꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯗꯨꯗꯣ 1000 ꯌꯧꯍꯟꯕꯤꯔꯣ 1000 ꯖꯨꯂꯥꯏ 2 ꯐꯥꯎꯒꯤ ꯃꯅꯨꯡꯗ 1000 ꯌꯧꯍꯟꯕꯤꯔꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯖꯒꯦꯕꯀꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯁꯦ ꯖꯨꯂꯥꯏ 2ꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯒ ꯖꯨꯂꯥꯏ 2ꯗ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯦ ꯃꯤ 3 ꯈꯟꯒꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯦꯕ ꯂꯥꯡꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯄꯥꯝꯕꯅꯤꯅ ꯃꯦꯀꯞꯀꯤ ꯄ꯭ꯔꯗꯛ ꯑꯗꯒꯤꯗꯤ ꯅꯨꯄꯤꯅ ꯁꯤꯖꯤꯟꯅꯅꯕ ꯑꯦꯁꯦꯁꯔꯤꯁ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯔ ꯑꯗꯨꯝ ꯍꯦꯝꯄꯔ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯒꯤꯐ ꯑꯋꯦꯗꯣ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯥꯒꯤ ꯄꯤꯕ ꯌꯥꯕ ꯍꯦꯝꯄꯔ ꯑꯣꯏꯅ ꯁꯦꯝꯃꯒ ꯄꯤꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯍꯥꯏꯗꯤ ꯒꯤꯐ ꯑꯋꯦ ꯌꯥꯎꯒꯦꯅ ꯈꯟꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯒꯤꯗꯤ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯛꯑꯝꯃꯣꯕꯀꯣ ꯁꯤꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯁꯤꯡꯒꯤ ꯃꯤꯡꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯒꯦ ꯍꯥꯏꯗꯤ ꯂꯣꯇ꯭ꯔꯤꯗꯨꯗ ꯌꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯃꯤꯡꯗꯣ ꯑꯣꯏꯅ ꯈꯟꯖꯒꯦꯕꯀꯣ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃꯃꯝ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ